Akashvani Imphal Ngangbam Nganthoi na pau pajari ahanbada maroiba pau Mizoram amsung Chhattisgarh Vidhan Sabha gi ahanba tangka ki vote hayeng thadanaba mapung phana sem sare haukiba pung kunmari da rajya sigi kakching amsung Thoubal jilla da security force na thiba humbagi thabak chathaki amasung Delhi da nungsit sengdabagi sang hengalakliba dugi yenglaga tha sigi tara phawba primary school sing suti thadokre Mizoram amsung Chhattisgarh Vidhan Sabha gi ahanba tangka ki vote hayeng thadanaragani vote khomba ngarang numidang wairam loisinkhre Sydney phuleba Mizoram Vidhan Sabha gi mikhal tangkak amata da hayeng pangthokani Chhattisgarh da ahanba tangka ki ona Vidhan Sabha kendra kun gi mikhal gi vote hayeng thadanagani tongan ba rajniti dol singi lusingba singna vote khomba gi aroiba pungpham phawba voter singi pungning singsinaba angamba thakta honakhi marak sida Chhattisgarh Vidhan Sabha mikhal gi Congress ki manifesto sungrang puthokre Rajya sigi ahanba tangkakta vote thadanagadoriba Vidhan Sabha kendra kungi manungda Maoist ki irang leiba kendra tara yauri haukiba pung kunmari da rajya sigi tongan ba mafam singda khongjang kaya sangsinki adumoinamak security force na matam sana thabak paikhatuna irang laksinki Manipur Police Control Room gi serolamana hai rajya sigi kakching amasung Thoubal jilla gi mafam khara da security force na thiba humbagi thabak chathaki Bishnupur jilla gi Santipur area da Ainkaina saramba bunker ama security force na lokthokhi Rajya sigi tongan ba mafam singda checkpoint sama kuntra humdoi hangdoktuna asat ok sing check thobagi thabak chathari haujik thokliba irang asiga mari lenana police na mioi lisingani chani humpurom wahongpa hongjathaki Rajya sida santi amasung miyamgi marakta nungsi sanaba puraklabagi pandamda security force singna tongan ba mafam singi lusingba sing laumi amasung marapaibi lusingbi singa unaduna wari sanakre Churasanpur jilla gi khulgi lusingba sing amasung khunja singa unakhi amaromda Imphal East ki thamna pokpe amasung sana sabi khul singda Indian Army na medical camp pangthokre kemadu da miyo kya layeng bagaloina na hidak langthak sing sulem na pikhi Ukhrul jilla gi Siroi khulda lamlaki sa usek hat pa thingkhre Imphal dagi kilometer 12 rom lapada leiriba Siroi singdol khakta da hoba Siroi lili gi damak mafam asi maru oiba tourist spot ama oiri Siroi village authority na khongthang asi lokhatpaga loinana khulasi gi koibada yergan na singba sizinabada thingba thamkhre panba yai Mukhyamantri Nongthomam Biren mamang thada ukhulda pangthokiba mantri mandol gi mifamda khulasina sa usek singbu yokhatnaba lokhalakpa khongthang asi bu thagatpa phongthokibani social media da thagatpa warol amada Manipur da ahanba oina Siroi khulgi miyamna sa usek tanba amasung hatpa mapung phana thingba sida Mukhyamantri na thagatpa phongdokhi Sri Biren hai asigumba afaba khongthang asi lamdam asigi mipung khuding angna tamjaningai oi Imphal West Imphal East Thoubal amasung Bishnupur jilla da ngasi ayuk pung 5 dagi numidang pung 10 phawba curfew komthokli aduga Kakching jilla gi oinadi ayuk pung 5 dagi numidang pung 9 phawba curfew komthokli Tabiriba pawase Akashvani Imphal dagini Delhi da nungsit sengdabagi sang hengalakliba dugi yenglaga thasi tara phawba primary school sing suti thadokre social media da thagatpa warol da Delhi gi Shiksha Mantri Atisi na hai school singna class 6 dagi 12 phawbagi class sing online da sathaba pamlabadi madu paikhatpa yagani Central Pollution Control Board ki matung ina Delhi gi air quality index AQI asi ngarang ayuk pung 10 da samari humphumdoi oikhi masi sathiba phibamgi sang yaurabani Electronics amasung IT mantraloina illegal betting apps amasung website kunithoi thingjilagani hairi Electronics amasung IT Mantri Rajiv Chandrasekhar na hai ITA ki makhada Chhattisgarh Sarkar na hairiba illegal apps asi punna thingjinbagi sakti lei adubu Chhattisgarh Sarkar na hairiba apps asi thingjindana ba hairakpadagi haujik phawba athingba thamdana lakpani Malaysia ki Foreign Affairs Mantri Zambri Abdul Qadir numit marini ki sarkar ki khongchata ngarang New Delhi da thunglare leibak sida leiringai da Dr Qadir na mapan tharo Mantri Dr S Jaishankar ga leibak popanumita pangthokadaba taruk suba India Malaysia Joint Commission gi meeting da punna sabhapati oiminagani serola madam mapan tharo mataloina hai Joint Commission meeting asida Malaysia ga rajniti ngaksel suraksha selthum lalolitik amadi sel thadaba Haksel, Science amsung Technology, Sanskriti,
tourism amadi lebak ani gi miyam gi mari fagarhanbana singbagi lamsingda tengbang pinabagi thawong kaya yamna khumang chausilabagi haibadu yengsingani Dr. Kadirna Uparashtrapati Jagdeep Dhankar gasu unagani Goa da sathariba 53 suba National Games ta hauzik phawada Manipurna sanagi takman 15 lupagi 10 amasung senjengi 12 punna takman 34 phangduna medal teligi 5 suba mafamda leiri Games asida Maharashtra na sanagi 34 lupagi 38 senjengi 35 punna takman 132 phangduna medal teligi makokta leiri Bharat na yumbu oiduna hauzik sathariba ICC Men's Cricket World Cup ki ngarang Kolkata gi Eden Gardens sa sanakiba match samada Bharat na Kha Africa bu maithiba piduna semi final gi sangba ngamkhre panba yai Virat Kohli na match adu da 4 yeiduna ball sama 18 da century yoba ngamkhi mangna white ball cricket ta century yankhai loba malem gi ihan hanba better oire hauzik Bharat na point 13 loduna ahanba mafam da leiri Pradhanmantri amasung BJP makok thongba lusingba Narendra Modi na ngarang Madhya Pradesh ki Sioni da Mikhal gi rally da wa ngangkhi Congress ki General Secretary Priyanka Gandhi na ngarang Kuksi amasung Indore da pangthokpa rally sing da saruk yakhi Dol gi President Malik Arjun Kharge makok thongba lusingba sing Rahul Gandhi amasung Priyanka Gandhi na Raijadu gi rally kunithoi da saruk yagani Raijadu da Samajwadi Party Bahujan Samaj Party amasung Aam Admi Party na su makhoi gi mirep ki damak vote kan na khomli BJP gi makok thongba lusingba amasung Kendra gi Griha Mantri Amit Shah su ngarang Bihar da satuna Muzaffarpur gi Patahi Airport Ground da pangthokpa miyam gi mitin da wangangkhi BJP na hairi Muzaffarpur amasung Baisali yauna North Bihar gi Lok Sabha Kendra Nipan gi voter singi pungning singsinaba thorom kya sili Raijadu gi Nitish Kumar na lusingba sarkar na Bihar Caste Survey handakta puthokraba tungda Raijadu gi rajniti gi lamda awonba ama laklingai serak asida Sri Shah gi khongchat asi yamna maru oi ngasi phongba pause singi maru oiba pausingi damak hauzik Devika Chingtham leire Devika Thagachari Nganthoi Blockade na gari driver sing khamthing na awaba mayuk nare government na yanaba purakna ba sinbiyu haiba pauna poknafamda ahanba headline tawri Huyenan Pauda, additional SP na Luchingba Area Domination Patrolling Party da nongmay kapsilakre haiba pau maru iba headline tawduna fongli. Myanmar rom da chensin kiba kuki militant sing military junta gi lanmi sing na lepta na hatli haiba pau amasu pauche sigi ahan balamay da maru iba pau ina fongli. Ichel Express ta More da combined team na thi humbagi thabak lepta na chathari More lambi da patrolling chatpa additional SP gi team da nongmay kapsilamle haina ahan ba headline tawri. Pau asi Poknafam, Sanalaybak, Imphal Free Press amasung Naharol gi thaudangda maru iba pau ina fongnari. Sanalaybak ta irang leitaba district headquarters singda mobile internet yahalagani haina ahan balamay da fongdi. Pau asi Ganfew Mail, Tamenglong Times amasung Hills Hornbill Express tasu tongan ba mawongda headline tawduna fongli. Dr. Sapam Ranjan na fongdokiba wafam nursing na kathoktu na thabak tawsi haiba pau na Sangai Express Manipuri edition gi ahan balamay da fongli. Pauche asigi English edition dana MLA L Rameshwar na fongdokiba wafam mitay sing na hojik thokliba irang asina para ama oirasi haiba pau ahan balamay da fongli. Ukhrul jila gi Sirui Khulda lamlaki sa uchek hatpa thingkre haina Ichel Express ki ahan balamay da headline tawduna fongli. Naharol gi thaudangda law uhudraba lofam singda napi songjin ba uraga thamoi sokna pi tari haiba longmi singi pendabagi wafam na anchor kalam da fongli. Imphal Free Press ta mitay haina mingthonba mobile application ama launch tawkibagi pau ahan balamay da headline tawri. Manipur Mail da Bishnupur jila da relief camp sports program hodokibagi pau na ahan balamay da fongli. People's Chronicle da Kendra Sarkar na free ration chahi manga sangdoklagani haiba pau na maru iba pau oina fongli. Ansam gi economic blockade chathari mal puba gari kaya panduna leiri thohaningdaba thodok thokpagi pau leitri haina Ganfew Mail da maru iba pau ina fongli. Nganthoi Thagachari Devika aroibada maru iba pau amu hana Mizoram amsung Chhattisgarh Vidhan Sabha gi ahan batangka ki vote hayeng thadanaba mapung phana sem sare haukiba pung kunmari da raijasi gi kaksing amsung Thawbal jila da security force na thiba humbagi thabak sathaki amasung Delhi da nungsi sengdabagi sang hengalakliba dugi yanglaga tha sigi tara phawba primary school sing suti thadokre pauloijare